ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯅꯨꯡꯁꯤꯊꯣꯏ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯃꯣꯝ ꯑꯣꯏꯕꯅ ꯃꯥꯕꯨ ꯃꯃꯥ ꯃꯄꯥꯅ ꯌꯥꯝ ꯀꯦꯊꯣꯛꯅꯁꯨ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯐꯥꯎꯕ ꯑꯉꯥꯡꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯏꯆꯝ ꯆꯝꯖꯕ ꯑꯉꯥꯡꯒꯨꯝꯅ ꯇꯧꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯕꯨ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯈꯔꯅꯗꯤ ꯃꯥꯕꯨ ꯃꯀꯣꯛ ꯆꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯥꯒ ꯇꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯂꯥꯎꯔꯤ: ꯅꯣꯝ ꯅꯣꯝ ꯁꯒꯥꯏ ꯇꯣꯡ ꯆꯥꯅꯕ ꯂꯩꯇꯦ ꯇꯈꯦꯟ ꯊꯥꯡ, ꯅꯣꯝ ꯅꯣꯝ ꯁꯒꯥꯏ ꯇꯣꯡ ꯆꯥꯅꯕ ꯂꯩꯇꯦ ꯇꯈꯦꯟ ꯊꯥꯡ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯅꯨꯡꯁꯤꯊꯣꯏꯒ ꯇꯤꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯆꯍꯤ 9-10 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯆꯍꯤ 13 ꯁꯨꯔꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯃꯥ ꯃꯁꯥ ꯑꯁꯤ ꯂꯩꯁꯥꯕꯤꯅ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯨꯈꯣꯏꯗꯨ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ: "ꯑꯦ, ꯀꯩꯗꯧꯔꯤ ꯂꯨꯈꯣꯏ? ꯅꯪꯅ ꯁꯣꯔ ꯃꯄꯤꯒ ꯍꯣꯜꯂꯒ ꯆꯦꯜꯂꯛꯏꯗꯨꯅ?" "ꯑꯗꯨꯕꯨꯔꯣ, ꯍꯧꯖꯤꯛꯅꯦ ꯅꯨꯄꯥ ꯑꯃꯅ ꯅꯪꯗꯨ ꯄꯥꯝꯃꯦ, ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦꯅ ꯍꯪꯉꯛꯏꯕ." "ꯀꯅꯥ ꯅꯨꯄꯥꯅꯣ ꯍꯥꯏꯁꯦ?" "ꯈꯪꯗꯦ, ꯑꯩꯁꯨ ꯑꯃꯨꯛ ꯐꯥꯎ ꯎꯖꯗ꯭ꯔꯤ." "ꯑꯗꯣ ꯃꯥꯗꯤ ꯑꯩ ꯀꯩꯒꯤ ꯄꯥꯝꯃꯤꯖꯥꯠꯅꯣ?" "ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯅꯦ, ꯃꯥꯅ ꯅꯪ ꯄꯥꯝꯃꯤꯁꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ." ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯄꯥꯛꯄ, ꯈꯣꯏꯗꯨꯝ, ꯊꯦꯝꯕꯤ, ꯊꯣꯏꯕꯤꯅ ꯇꯥꯔꯝꯃꯤ꯫ ꯊꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯑꯄꯪꯖꯥꯎꯁꯤꯗꯤ, ꯑꯩ ꯍꯥꯏꯕꯤꯒꯤꯁꯦ, ꯅꯨꯄꯥꯗꯨꯅꯅꯦ ꯏꯆꯦꯕꯨꯅꯦ ꯄꯥꯝꯃꯦ ꯍꯥꯏꯗꯣ ꯃꯁꯛ ꯐꯖꯕꯩꯅꯤ꯫ ꯁꯤꯐꯥꯎ ꯈꯪꯖꯗ ꯃꯥꯜꯂꯦ, ꯃꯁꯤꯒꯤ ꯃꯥꯏꯔꯦꯟ ꯐꯝꯄ꯭ꯔꯦꯛ ꯃꯥꯟꯕꯁꯦ." ꯂꯨꯈꯣꯏꯅ: "ꯀꯔꯤ? ꯑꯩꯕꯨ ꯃꯥꯏꯔꯦꯟ ꯐꯝꯄ꯭ꯔꯦꯛ ꯃꯥꯜꯂꯤ ꯀꯥꯏꯅ? ꯅꯪꯗꯤ ꯍꯪꯀꯣꯛ ꯃꯥꯜꯂꯤ." ꯊꯦꯝꯕꯤꯅ: "ꯀꯔꯤ? ꯑꯩꯕꯨ ꯍꯪꯀꯣꯛ ꯃꯥꯜꯂꯤ ꯀꯥꯏꯅ? ꯑꯗꯨꯏꯗꯤ ꯅꯪ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯅ ꯆꯣꯡꯁꯤꯟꯗꯨꯅ ꯂꯨꯈꯣꯏꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯕꯤꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯃꯁꯤ ꯊꯦꯝꯕꯤꯁꯦ, ꯃꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯄꯨꯔꯥ꯫ ꯍꯦ ꯊꯦꯝꯕꯤ, ꯅꯪ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯄꯥꯈꯪ ꯐꯥꯔꯀꯥꯟꯗ ꯅꯪ ꯐꯨꯗꯠꯀꯅꯤ, ꯑꯩꯅ ꯐꯨꯗꯠꯀꯅꯤ ꯅꯪ." ꯊꯦꯝꯕꯤꯅ: "ꯆꯦ, ꯁꯛꯇꯨꯒ ꯅꯪꯗꯃꯩꯅ ꯐꯨꯗꯠꯀꯦ." ꯅꯨꯡꯁꯤꯊꯣꯏꯅ: "ꯌꯥꯔꯦ, ꯇꯣꯛꯑꯣ ꯅꯣꯏ ꯑꯅꯤ. ꯀꯩꯁꯨꯝ ꯅꯠꯇꯕ ꯃꯔꯝ ꯁꯤꯒꯤꯕꯨ ꯈꯠꯅꯩꯗꯨ ꯇꯟꯗ꯭ꯔꯣ? ꯌꯥꯝ ꯈꯠꯅꯅꯤꯡꯉꯗꯤ ꯈꯠꯅꯔꯅꯅꯦ, ꯍꯧꯖꯤꯛ ꯑꯩꯅ ꯅꯣꯏꯅꯤ ꯐꯨꯊꯔꯛꯀꯅꯤꯀꯣ." ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯅ ꯊꯦꯝꯕꯤ ꯑꯃꯗꯤ ꯂꯨꯈꯣꯏꯕꯨ ꯆꯩꯕꯗꯒꯤ ꯑꯅꯤꯗꯨ ꯈꯠꯅꯕ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯛꯄꯅ: "ꯏꯆꯦꯊꯣꯏ, ꯃꯃꯥꯡ ꯆꯤꯡꯗ ꯍꯩꯔꯤꯠ ꯌꯥꯝ ꯄꯥꯜꯂꯤ ꯍꯥꯏ, ꯍꯦꯛꯎꯁꯤꯔꯥ ꯍꯩꯔꯤꯠꯇꯣ?" "ꯍꯣꯏ ꯌꯥꯏꯅꯦ, ꯍꯦꯛꯎꯁꯤ, ꯂꯥꯛꯑꯣ ꯆꯠꯁꯤ." ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯑꯉꯥꯡꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯃꯥꯡ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯨꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯏꯆꯦꯊꯣꯏ, ꯇꯨ, ꯑꯁꯤꯗ ꯂꯩꯔꯤ ꯅꯨꯄꯥꯁꯦ ꯑꯁꯤꯅꯅꯤ ꯅꯪ ꯄꯥꯝꯃꯦ ꯍꯥꯏꯔꯤꯗꯣ." "ꯍꯥ? ꯀꯥꯏꯅꯣ? ꯑꯁ, ꯀꯩꯅꯣ ꯃꯁꯛꯁꯦ? ꯌꯥꯝ ꯊꯤꯌꯦ ꯁꯤꯗꯤ. ꯐꯤꯕꯝꯁꯤꯅ ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯤ." ꯅꯨꯄꯥꯗꯨꯁꯨ ꯅꯨꯡꯁꯤꯊꯣꯏ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯂꯩꯁꯥꯕꯤ, ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯪꯕꯣ? ꯅꯃꯤꯡ ꯑꯝꯇ ꯍꯥꯏꯔꯝꯃꯨ." ꯅꯨꯡꯁꯤꯊꯣꯏꯗꯨ ꯃꯆꯤꯟꯒ ꯄꯩꯊꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ: "ꯑꯩꯒꯤ ꯃꯤꯡ ꯈꯪꯉꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ?" "ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯍꯪꯕꯅꯤ. ꯌꯥꯝ ꯁꯥꯎꯔꯕꯣꯏꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ." "ꯁꯥꯎꯅꯨꯁꯦ, ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯗꯨꯇꯪ ꯍꯥꯏꯔꯝꯃꯣꯕ." "ꯍꯥꯏꯔꯣꯏ, ꯍꯥꯏꯅꯤꯡꯗꯦ. ꯅꯁꯛꯇꯨꯒ ꯏꯊꯤꯈꯩ. ꯍꯟꯗꯣꯛꯑꯁꯦ ꯁ꯭ꯋꯥꯏꯗ, ꯍꯟꯗꯣꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯊꯣꯏꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯏꯀꯥꯏꯅ ꯃꯗꯣꯝ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ: "ꯏꯃꯥ, ꯍꯌꯦꯡꯗꯤ ꯂꯨꯄꯥ 2 ꯄꯤꯌꯨ. ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯅꯗꯣꯏꯅꯤ." ꯊꯝꯕꯥꯜꯅ: "ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯅꯥ? ꯅꯪꯒꯤ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎ ꯅꯞꯆꯣꯕꯤ ꯃꯌꯥꯝꯗꯨꯒꯔꯣ?" "ꯍꯣꯏ, ꯃꯥꯅꯤ. ꯑꯕꯣꯛ ꯏꯕꯦꯝꯍꯜꯒꯤ ꯄꯣꯠꯐꯝꯗ ꯆꯥꯅꯔꯨꯗꯣꯏꯅꯤ." "ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪꯕꯨ ꯑꯉꯥꯡꯁꯤꯡꯒ ꯇꯤꯟꯅꯔꯅꯨ ꯀꯩꯗꯧꯒꯦ? ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯒ ꯅꯪꯒ ꯄꯨꯟꯕꯗꯣ ꯏꯃꯥꯅ ꯄꯥꯝꯗꯦꯅꯦ." "ꯏ, ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦꯕ? ꯐꯥꯗꯦ.
ai leisabigam da phajadri ai ama ngang oire masanupi gi wafam du tabada ibosau du nokladuna asum hairaklammi chumi sumi ai gi sa thoibi di leisabi phajri ai mama angang da leisabi phare na hainuko nupa na ha koidana irang tong tu sarukpudi angang singa pulaga angang dong leiba sina phatro asumna numit adu so hokirami mathangi numit ni angang singa du nusi thoibu hoba laklammi thembina iche thoi hoi iche thoi leikta chalo hoi iche thoi thambal imung dagi thoraklaga asumna hairaklammi bonoi gi na se thoi do iruzari ne nga ngai ro thoklani thembina hoi ma bo asumna nga gi matungda nusi thoisu mapana thoraklammi nusi thoina hoi lao chala se ai loire e kaino khoidum ni kedore yarok jade thoibina mado moi mama na singju jana bagi sel piu yade ye adugi akhoina sel puthok tradi yabu yaroi na thaname phare duni he maduge ngang do kanar yam haibani nongmata sel puthodi yade chabdi to yawdu de taw leiba asumna ngang lari ngai khoidum adu pelau tawraga nusi doi hoida laklami lukhoina e khoidum sa kappaga laito thoibina ha kadar tawini singju sabu pubina ba khoidum kapladuna asum hairaklammi ichi nusi thoi aisu singju sabu du laki nusi thoina nangsel pura ba purakte akhoi man piyu yade ha piyu yara maroi sel puthuk tradi nang ya holoi ko nusi thoi ye wafam adu tabada thambal masanupi bu jairaklammi hai masidi sau kai angang ji ka chabek mane sel puthoi puthokte tawdrasu ne kok pizau misu saning tawjai ni ne masidi thambal gi wafam adu tabada khoidum adu nokfei tawna magi phuri khaw adu yariba sel adu paisili aduga asumna khanje aigi sel sina hore thanta ngamok le ja thoke nusi thoina he khoidum kaino nangna phuri khaw da parga nokfei toiduna du khoi bakpa khoidum gi phuri khaw sa asida kayaw gem tieng yengo khoidum du ipa pa khatna asum hairaklammi as kasum yaudi je thoi kasum yaw yaw da bibu khoidum na hari bu ta di pakpa amadi lukhoina khoidum gi phuri khaw adu humjin du yengbada sel yawrami lukhoina e seni ne nangbu noi mana sel piu ya de haidaina aduga sina kai di se machin thi khoidum du khumpham khangdraduna wawa kapthoraklammi mataudu nusi thoina asum hairaklammi yare kapano yengingde kappine na nana wona tenu yare nangi sel do piroi ngonda horen singju leiba hapke asi haina nusi thoina khoidum dagi sel du mulli aduga nusi thoina lusingduna angang sing adu satkirami thambal masanupi gi mataudu yengduna leija hawi asumna nusi thoina lambi da chatna asumna hairaklammi thoibi nangne pakpane khoidumne noi humna lupa humsigi singju leiragane abu ibem halgi potphamda ngairamo aiga lukhoiga thimbiga khoihumna ne kaithildagi ngamok leirugi thoibina hoi che thoi asumna nusi thoidu lukhoi amadi thimbiga loinana kaithilda laklammi makoina potpham amada sangduna ngamok leiringai lupa amana ensangna pi hapa thoma ngama puraktuna potwan bi amada pibuda urammi nusi thoidi lupa da urubadagi lupa dudagi mitpham hongba ngamkhiche nusi thoina nupa duda adum yenglaga leibaduda thembina nusi thoigi manangan aduda khutumna suraklammi nusi thoidu khangpre khangna lauraklammi hoima kaino thembia ngawbrona ngawro mali singangsi kaino nangna nupa duda adum yeng leido kaino leido sina potpham phambia bokna saidang si tadra talli chi thoinangsi ha kaino si laurase kaino si maga thembina kaino che thoi kaino toidu ba maming da ayo ha si thoiding kang su bisiga chini hangan si lausi haiba si asi haina nusi thoi adu nasagi nupa adu leikhiba maikai adu tamna yenglammi adubu ban handak yenglakpadadi nupa adu leiramtre leiramtre kanai chakra jana hosiki nupa adu ba lukhoina iche thoi kanaro nanga ka do leidu yengdu ba nangak do tek putare ha kana siyeng de jase thoibi hoina ngairamani
Asumna makoy ahumdu kaithaldagi halaklami. Adubu nungsi thoidi sakhangdaba lamlanba mabu urubadagi apam nungsi poklakpagum tawraklami. Asumna numit adusu hokirami mathangi numitni nungsi thoidu lampakta angangsing aduga phamduna wari tawri. Nungsi thoina Thembiya Thoibiya noyani nungsiba haise kaino khangra. Thoibina khangi kaino nungsiba haidi mi mamingni. As aina haisidi mi maming nattaba nungsiba haibado khangbra haiba. Thoibina khangdeda dudi paku hoi lukhoi hoi khoidom hoi dangse moi kawrake ko asi haina Thoibina sen songduna sanariba nupa masa ahum adubu kausilami khoidumna kaino Thoibiya Thembina ise thoina ne wam tahangi pakpana kai wa no che thoi nungsiba haibase kaino khangraba pakpana khangi kaino nungsiba idi makharongi koktrang hoigi na hui chiri yangang duni kaino moi hoi do nungsiba kaubuni he ni na hangbana ama noina khumdorok na ma ngarang degi aise mihun kana kana pangsong da songi lukhoina kaigi mihun kana songi ba ise thwa nang lamjenga kana chelu ba lamjen kana seladi mihun sia kana kana dak dak chongmuni ngo ai lamjen gam da sende aina mihun kana kana songi sidi lamjen chen bagi nate Thembina adudi kaigya khangde ngarang kaithilda nupa mu ure ma we urubadagi aigi thamoisa kana kana pangchungda songi Thoibina nupa uraga bu bihun chongnabra aidi nupa mayam ure nongmuta sumi hun chongbide khangde aigi sa mina nungsiba haibado oirajatla khangde pakpana adudi che thwa noi ma pabda hang moidi ahalni na khangamni hoi aduna pharani ado akhoi hausi kaithel jalu sira ngarangi nupa do noida masak takpige lukhoina hoi yai jalu si che thwa asumna nungsi thoidu angang sing aduga loina na kaithel da laklami nungsi thoina lao asigi kaithel lairemigi laisang maning sidagi na lumbaga yengse Thembina kaino che thwa lumbaga yengradi yadro yade lao asi haiduna nungsi thoya madi angang sing adu kaithel lairembigi laisang maning adu lumlaga ngarangi nupa do lakpa ngaijarami ngayaki matungda nupa du su laklami ngarangi matawgum insang napi yawa thomuk ama puraktuna podwan bi hanubi amada pirami nungsi thoina tu asigi sini aina hari nupa do Thembina ha kaino asidi yam phajei Thoibina as aidem ta ujre masigi lukhoi haiba kokjaw basna khanjingdana amthan dose aisu kita yenge asi haina Thoibina lukhoi bu inthokpada sapu khara kankhibadagi lukhoi du tusilami lukhoi du kapladuna asum naidaklami kaina mi inthu da yadra ngek do bugo loina ngona phudu ge inthu du ga toise dong kai gino ha du bu di khong ni go aina hayeng wai charaga pakhang harakanda noi aina phuni yong noi nungsi thoina as noi mu kapna launa bhauraba he Thoibiya kaigino nang lukhoi inthuri dia choi bani che thwa ado che thwa kadai no nang ra uri ha banu pa do ha tu asida leiramji katumna chakra za ha noi ngang nari ngai da ne katum chakra bodo ga ma ta ngaudre asi haina nungsi thoya do angang sing duga tupa do kadum da sat khrai na yengli makoina sumna tawringai tunglumdagi nupa amana asum hairaklami kana ge angang laisang maning sida kadori no noi khonjela dugi mai kai romda amuk pulap on thoraklami nungsi thoidu masado kaino ma tawkhirami leplam liba nupa do atei kana sunate nungsi thoina nungsi jari ba nupa do ni nupa do na amuka su hanglaklami noibu kadori no haibani sida Thoibidu thawa sadana khumlaklami akoi che thoigi nupa ma yegambani da Thembina asini khoi che thoina haibu nupa do sidi masayam phajaina ite nang urubadagi akoi se thoisa mihun kana kana dong chong leire ye nupa dudi angang dugi wafam duda ingangakre nungsi thoidi kai mandana mamaidu makuna khumjilaga sen khirami adubu khara sen baga nungsi thoidu uprang ublaga tusilami nupa du noklaga haima tusin khrene
ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯡꯁꯤꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯁꯨꯝ ꯃꯤꯠꯁꯤꯗ ꯎꯔꯤꯁꯤꯕꯣ? ꯑꯩꯒꯤꯁꯦ ꯅꯨꯄꯥꯗꯣ ꯄꯥꯝꯃꯤꯖꯥꯠꯂꯣ? ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯪꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯊꯣꯏ ꯃꯥꯒꯤ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯕꯥ, ꯄꯥꯕꯥꯎ! ꯀꯩꯗꯧꯔꯤ ꯄꯥꯒꯤ ꯊꯣꯏꯕꯤ? ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯤꯍꯨꯟ ꯀꯟꯅ ꯀꯟꯅ ꯆꯣꯡꯉꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯈꯪꯗꯦ, ꯉꯔꯥꯡ ꯅꯨꯄꯥ ꯑꯃ ꯀꯩꯊꯦꯜꯗ ꯊꯦꯡꯅꯔꯛꯏꯕꯀꯣ꯫ ꯃꯥꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯃꯤꯍꯨꯜꯁꯦ ꯀꯟꯅ ꯀꯟꯅ ꯑꯗꯨꯝ ꯆꯣꯡ ꯂꯩꯔꯦ꯫ ꯃꯤꯠ ꯎꯏꯁꯤꯜꯂꯁꯨ ꯃꯥ ꯍꯦꯛꯇ ꯎꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯁꯤꯕꯨ ꯄꯥꯕ? ꯍꯩ, ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯍꯩ, ꯏꯄꯥ ꯈꯪꯗꯦ, ꯅꯃꯥꯗ ꯍꯪ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯆꯧ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤꯌꯥ, ꯅꯪ ꯁꯤꯗꯤꯕꯀꯣ, ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯕꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ? ꯅꯪꯁꯤ ꯂꯥꯏꯃ ꯃꯊꯣꯡ ꯆꯥꯗꯦꯗꯀꯣ ꯅꯪꯁꯦ꯫ ꯑꯗꯣ ꯏꯃꯥ, ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯃꯤꯠꯇ ꯎꯔꯒ ꯂꯩꯔꯤꯁꯦ? ꯃꯥꯕꯨ ꯃꯤꯠꯁꯤꯗ ꯎꯔꯗꯤ ꯑꯩ ꯃꯣꯃꯣꯟꯁꯨ ꯑꯗꯨꯝ ꯅꯣꯛꯅꯤꯡꯉꯤ, ꯑꯗꯨꯒꯅꯦ ꯃꯤꯍꯨꯟꯁꯨ ꯀꯟꯅ ꯀꯟꯅ ꯑꯗꯨꯝ ꯆꯣꯡꯉꯤ꯫ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯔꯣ ꯏꯃꯥ? ꯍꯩ, ꯇꯥꯅꯤꯡꯗꯦꯀꯣ, ꯌꯥꯝꯅ ꯋꯥꯊꯤ ꯉꯥꯡꯒꯅꯨ꯫ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ, ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜꯒ ꯈꯟꯕ ꯌꯥꯗ꯭ꯔꯤꯀꯣ꯫ ꯅꯍꯥꯟꯈꯩꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯉꯁꯤꯅ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯀꯩꯒꯤ? ꯂꯩꯁꯥꯕꯤꯕꯨꯗꯤ ꯐꯥꯔꯤ, ꯑꯗꯣ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯊꯝꯕꯗꯤ ꯌꯥꯗ꯭ꯔꯤ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯃꯇꯝꯁꯦ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯔꯤ, ꯑꯗꯨꯒꯤꯅꯤ꯫ ꯅꯪꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯅꯑꯣꯡꯁꯤꯗꯅꯦ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯗꯣꯏꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯨꯄꯥ ꯅꯍꯥꯒ ꯀꯣꯏꯕ ꯌꯥꯗ꯭ꯔꯤ꯫ ꯏꯆꯥꯒꯤꯗꯤ ꯏꯃꯥꯅ ꯑꯐꯕ ꯏꯌꯥꯝꯕ ꯊꯤꯗꯣꯏꯅꯤ꯫ ꯑꯁ ꯂꯣꯏꯔꯦꯍꯦ! ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯊꯣꯏꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯋꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ, ꯂꯥꯛꯑꯣ, ꯑꯁꯤꯒꯤ ꯄꯣꯠꯐꯝ ꯐꯝꯃꯦꯕꯣꯛꯁꯤꯗꯅꯦ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦꯅ ꯍꯪꯉꯨꯁꯤ, ꯂꯥꯛꯑꯣꯕ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ, ꯑꯕꯣ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ꯫ ꯀꯩ ꯍꯪꯒꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯑꯕꯣꯒꯤ ꯄꯣꯠꯐꯝꯁꯤꯗ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯞꯄ ꯊꯨꯝꯃꯣꯛ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯗꯣ, ꯊꯨꯝꯃꯣꯛ ꯄꯨꯔꯛꯄꯗꯣ, ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦꯕꯣ? ꯃꯤꯒ ꯉꯧꯔꯒ ꯋꯥꯡ ꯆꯥꯎꯕ ꯃꯁꯛꯀ ꯐꯖꯕꯗꯨꯔꯣ? ꯍꯣꯏ, ꯃꯥꯅꯦꯕꯣ꯫ ꯃꯥꯔꯣ, ꯄꯥꯔꯤ ꯀꯧꯕꯅꯤ꯫ ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯤꯡ ꯍꯪꯂꯤꯕꯣ? ꯁꯨꯝ ꯍꯪꯕꯅꯤꯗꯕꯣ, ꯑꯗꯣ ꯃꯥꯅ ꯕꯣꯛꯀꯤ ꯅꯥꯛꯇ ꯍꯦꯛ ꯂꯥꯛꯏꯗꯣ ꯀꯩꯒꯤꯅꯣ? ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗ, ꯑꯩꯅ ꯃꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯗꯣ ꯌꯣꯟꯅꯕ ꯂꯧꯕ, ꯑꯗꯨꯒꯤ ꯃꯥꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯄꯅꯤꯗ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣꯕ ꯏꯁꯨꯅ ꯑꯁꯨꯛ ꯀꯨꯞꯊꯅ ꯍꯪꯂꯤꯁꯦ? ꯏꯁꯨꯒꯤ ꯃꯑꯣꯡꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯩꯗ꯫ ꯏꯁꯨꯒꯤꯁꯤꯕꯨ ꯄꯥꯔꯤ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯗ꯫ ꯑꯁ ꯑꯕꯣꯛꯁꯤꯗꯤ! ꯅꯨꯡꯁꯤꯊꯣꯏꯗꯨ ꯏꯀꯥꯏꯅ ꯅꯣꯟꯊꯔꯒ ꯅꯣꯛꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯂꯨꯈꯣꯏꯅ꯫ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯔꯥꯎꯔꯤꯁꯤ꯫ ꯊꯦꯝꯕꯤꯅ, ꯏꯆꯦ ꯊꯣꯏꯁꯦ ꯅꯨꯄꯥ ꯄꯥꯝꯕꯗꯒꯤ ꯁꯥꯟꯅꯁꯦꯒ ꯑꯝꯇ ꯌꯥꯈꯤꯗ꯭ꯔꯦ꯫ ꯈꯣꯏꯗꯨꯝꯅ, ꯑꯗꯨꯅꯦ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯃꯁꯥꯟꯅ ꯃꯌꯥꯝ ꯁꯥꯟꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯍꯦꯛ ꯄꯥꯝꯈꯤꯕꯗꯒꯤ ꯁꯥꯟꯅꯁꯦꯁꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯀꯩꯊꯦꯜꯗ ꯆꯠꯁꯤꯗ ꯑꯗꯨꯝ ꯇꯧ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯂꯥꯛꯇꯨꯅ ꯄꯥꯔꯤꯕꯨ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯅꯨꯡꯁꯤꯊꯣꯏꯅ ꯑꯉꯥꯡꯁꯤꯡꯒ ꯄꯨꯜꯂꯒ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯕꯗꯨꯗ ꯃꯥꯗꯤ ꯅꯨꯡꯁꯤꯊꯣꯏꯁꯤ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯀꯩꯊꯦꯜꯗ ꯇꯣꯏꯅ ꯆꯠꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯊꯝꯕꯥꯜꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪ ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨ, ꯅꯪ ꯅꯨꯄꯤꯅꯤꯀꯣ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜꯗ ꯅꯨꯄꯥꯗ ꯑꯗꯨꯝ ꯌꯦꯡꯕ ꯆꯠꯂꯦ ꯍꯥꯏꯔꯤꯁꯦ? ꯇꯧꯅꯨ, ꯃꯗꯨ ꯇꯧꯅꯨꯀೋ, ꯏꯃꯥ ꯄꯥꯝꯗꯦ꯫ ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯩ ꯀꯩꯊꯦꯜꯗ ꯑꯝꯇ ꯆꯠꯇꯦꯀꯣ? ꯅꯆꯤꯟꯗꯣ ꯊꯤꯔꯅꯣ, ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜꯗ ꯆꯠꯄꯗꯣ ꯑꯩ ꯈꯪꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ? ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯏꯜꯂꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯀꯥꯏꯗ ꯏꯟꯗ꯭ꯔꯒꯦ? ꯃꯤꯅ ꯆꯠꯇꯦ ꯍꯥꯏꯔꯒ ꯀꯨꯏꯔꯦ ꯑꯩꯗꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜ ꯀꯥꯎꯈꯤꯕꯒ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯊꯣꯏ ꯃꯃꯥꯗ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏ ꯃꯃꯥ ꯈꯪꯍꯟꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜꯗ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯄꯥꯔꯤꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫
ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤꯒꯤ ꯂꯥꯏꯁꯪ ꯃꯅꯤꯡ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯐꯝꯗꯨꯅ ꯄꯥꯔꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯗꯦ, ꯇꯨꯝꯕꯁꯨ ꯌꯥꯗꯦ꯫ ꯃꯤꯠꯄꯨ ꯎꯏꯁꯤꯜꯂꯁꯨꯅꯦ ꯏꯕꯨꯡ ꯄꯥꯔꯤꯒꯤ ꯁꯛꯇꯝꯗꯣ ꯍꯦꯛꯇ ꯎꯔꯛꯏ꯫ ꯆꯥꯛ ꯆꯥꯔꯁꯨ ꯏꯕꯨꯡ ꯄꯥꯔꯤꯒꯤ ꯁꯛꯇꯝ ꯍꯦꯛꯇꯅꯦ ꯄꯨꯈꯝꯗ ꯎꯔꯛꯏ꯫ ꯈꯣꯏꯗꯨꯝꯅ ꯑꯗꯨꯗꯤ ꯑꯃꯥꯡꯁꯪ ꯃꯅꯨꯡꯗꯗꯤ ꯎꯔꯛꯇ꯭ꯔꯣ ꯈꯣꯡ ꯍꯥꯝꯃꯤꯉꯩꯗ? ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯑꯗꯨꯕꯨ ꯋꯥꯅꯤꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯄꯥꯔꯤꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕꯗꯨ ꯄꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯥꯗꯤ ꯄꯥꯔꯤꯅ ꯅꯨꯄꯤ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯄꯥꯛꯄꯅ꯫ ꯏꯆꯦ ꯊꯣꯏ, ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯅ ꯂꯥꯛꯑꯦ ꯇꯨ꯫ ꯊꯣꯏꯕꯤꯅ ꯃꯣꯏ ꯑꯅꯤꯒꯤꯁꯦ ꯅꯨꯡꯁꯤꯅꯔꯤꯔꯣ? ꯏꯆꯦ ꯊꯣꯏ, ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯤ ꯑꯃꯒ ꯑꯣꯏꯅ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦꯗ ꯃꯥꯅ꯫ ꯅꯪꯗꯤ ꯅꯨꯡꯁꯤꯕꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩ ꯂꯩ ꯂꯩꯅ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯅꯨꯡꯁꯤꯕ ꯌꯥꯔꯣꯏ꯫ ꯊꯦꯝꯕꯤꯌꯥ, ꯊꯣꯏꯕꯤꯌꯥ, ꯑꯩ ꯅꯨꯄꯤꯁꯦ ꯃꯁꯝ ꯐꯣꯏꯗꯠꯂꯨꯆꯣꯔꯥ? ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ꯫ ꯑꯝꯇ ꯃꯁꯝꯁꯦ ꯐꯣꯏꯗꯠꯂꯨꯒꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯊꯣꯏꯗꯨ ꯄꯥꯔꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯝꯗꯨ ꯐꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯕꯨ ꯆꯤꯡꯊꯣꯛꯂꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯈꯪꯕ꯭ꯔ ꯅꯪ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯎꯕꯤꯁꯤꯅꯤ꯫ ꯅꯪ ꯇꯩꯁꯤ ꯀꯩꯅꯣ? ꯍꯥ? ꯅꯀꯣꯛꯇꯨ ꯆꯥꯛꯄ꯭ꯔ ꯅꯪ? ꯅꯀꯣꯛꯇꯨ ꯆꯥꯗꯤ ꯀꯩꯗꯧꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯏꯅꯣ? ꯅꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯍꯥ? ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯣꯏꯕꯣ? ꯂꯝꯕꯤ ꯂꯝꯖꯥꯎꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯈꯟꯅꯐꯝ ꯂꯩꯇ꯭ꯔꯕꯣ? ꯍꯥꯏ ꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯁꯝ ꯐꯣꯏꯔꯤꯗꯤ? ꯍꯥ? ꯑꯗꯨꯒ ꯅꯨꯄꯥ ꯅꯪꯁꯨ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯆꯥꯎꯔꯕ ꯅꯈꯨꯠ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯟꯕꯤꯔꯤꯗꯤ? ꯏꯅꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯁꯤ ꯃꯀꯣꯛ ꯆꯥꯛꯄ ꯀꯩꯅꯣꯝ ꯇꯧꯏ꯫ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯆꯪꯒꯤ ꯃꯁꯝꯁꯦ ꯐꯣꯏꯔꯩꯅꯦ ꯃꯥꯅ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯎꯔꯤ ꯐꯩꯔꯦꯛ ꯇꯧꯔꯗꯅ ꯏꯀꯥꯏꯕꯅ ꯃꯔꯣꯝ ꯈꯪꯗ꯭ꯔꯤꯕ ꯏꯆꯥꯎꯈꯩ ꯑꯉꯥꯡ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯃꯥꯗꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯀꯣꯛꯆꯥꯛꯄꯤ ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯗꯨ ꯄꯥꯔꯤꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯏꯀꯥꯏꯔꯗꯨꯅ ꯃꯌꯨꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯄꯥꯔꯤꯗ ꯃꯃꯤꯠꯀꯥꯇꯨ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯁꯨꯒꯠꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯍꯅꯨꯕꯤꯗꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯄꯥꯔꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯄꯥꯔꯤꯌꯥ, ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯂꯤꯕꯕꯣ? ꯅꯨꯄꯤ ꯃꯆꯥꯁꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤꯅꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯅꯪꯒꯤ ꯃꯔꯝꯗꯇꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤꯁꯦ꯫ ꯅꯪꯅ ꯅꯆꯟꯒ ꯂꯥꯛꯄꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯈꯝꯕꯟꯗꯅ ꯇꯧꯖꯔꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯅꯦ? ꯑꯕꯣ, ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯁꯥꯎꯕꯗ ꯐꯊꯕ ꯉꯝꯗ꯭ꯔꯗꯅ ꯊꯤꯅ ꯉꯥꯡꯈ꯭ꯔꯦ, ꯈꯨꯄꯥꯛꯅꯁꯨ ꯊꯥꯕꯤꯈ꯭ꯔꯦ꯫ ꯐꯔꯦꯁꯦ, ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗꯅꯦ ꯁꯣꯏꯈ꯭ꯔꯦꯅ ꯍꯥꯏꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯊꯣꯏꯗꯤ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯨꯝ ꯑꯉꯥꯡꯁꯤꯡꯒ ꯄꯨꯜꯂꯒ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯕꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯏꯪ ꯇꯞꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯅꯨꯡꯁꯤꯊꯣꯏꯗ ꯁꯣꯏꯈ꯭ꯔ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜꯗ ꯅꯨꯡꯁꯤꯊꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯩꯊꯦꯜꯗ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯊꯣꯏꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯗꯨ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯍꯅꯨꯕꯤꯗꯨꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯑꯕꯣ, ꯅꯨꯡꯁꯤꯊꯣꯏꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ꯫ ꯋꯥꯔꯧꯗ꯭ꯔꯗꯤ ꯀꯩꯅꯣ, ꯃꯥꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯏꯁꯨꯗꯣ ꯏꯀꯥꯏꯔꯝꯃꯅꯤ, ꯑꯗꯨꯅꯅꯤ ꯂꯥꯛꯇ꯭ꯔꯤꯁꯦ꯫ ꯏꯉꯥꯎ ꯉꯥꯎꯖꯕ ꯏꯁꯨꯗꯣ ꯀꯨꯏꯔꯦ ꯎꯈꯤꯗꯕ꯫ ꯑꯩꯁꯨ ꯃꯥꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯗꯤ ꯆꯝꯊꯣꯛꯅꯒꯦꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯂꯨꯈꯣꯏ, ꯄꯥꯛꯄ, ꯈꯣꯏꯗꯨꯝ, ꯊꯦꯝꯕꯤ, ꯊꯣꯏꯕꯤꯗꯨ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯥꯔꯤ ꯅꯨꯡꯁꯤꯊꯣꯏ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯄꯥꯔꯤꯅ ꯑꯕꯣ, ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯅꯨꯡꯁꯤꯊꯣꯏꯒ ꯇꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯗꯨ ꯅꯠꯇ꯭ꯔꯣ? ꯑꯩ ꯃꯣꯏꯗ ꯀꯩꯅꯣꯝꯇ ꯍꯪꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯄꯥꯔꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯉꯥꯡꯁꯥ, ꯅꯣꯏꯁꯦ ꯅꯨꯡꯁꯤꯊꯣꯏꯗꯤ ꯂꯥꯛꯇ꯭ꯔꯕꯣ? ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯥꯔꯤ ꯎꯕꯗ ꯁꯨꯒꯠꯂꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ, ꯃꯤꯅ ꯍꯪꯉꯤꯗꯤ ꯈꯨꯝꯗꯦ ꯑꯣꯏꯅ ꯁꯨꯒꯠꯂꯛꯏꯁꯤꯕꯣ? ꯊꯣꯏꯕꯤꯅ ꯅꯨꯡꯁꯤꯗꯦ ꯅꯪ, ꯑꯗꯨꯒꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ
Parina amuk sugalaklammi. Parina kaigi nusidriba. Nangna akhoi che thoida khupangna thabagi nusidriba. Akhoi che thoida yam kappane. Aduga khangbra magi mamaido nangi kupaki mami phana ko ina targa leibane. Nusidi mosok siga. Noigi che thoida manaibu yangwarawramani. Noinane aigi matiem ta pang. Aiga noi che thoiga ongta unage. Noina mabu ongta kakthokpiyo mayumdagi. Thembina. Ngamjaroi habirakano khoida. Aina noina saningba ngamukto lebigeba. Noi che thoido ongta mayumdi kakthokpiyo. Lukhoina ngamok lebigeba. Hoi kakthorake. Ado ngamok hana leyo. Hoi lao. Noina saningba amung khalu lao. Asi haina Parina angangsing adugi ngamok lebirami. Aduga angangsing dugo loinana nusithoi hoi tamna laklammi. Parina angangsa si leiramagi noigi se thoido amta kauthoro. Thembina hoi asomna ngaki tungda angangsing aduna nusithoibu mayumdagi puduna laklammi. Nusithoido Pari leirambaduda ingangakre. Pari nusithoibu usabada harauna nusithoibu koraklammi. Nusithoi karimta khumda tumin leptuna leirammi. Nusithoi nangangoda waroribro. Ai nangoda yam lankre. Ai nangoda warokpa kaisu leiteda. Nangna chindaibu warokda harabasu nangi thamoida aibu waroribado aisu khangi. Numid aduda nangna akhoi sangi masam phoibaduda aisu asawbado phathaba ngamdadana nangoda khutthakre. Hoi aina soirubagini kaisum kaideda. Aina memang tumang khangdana angaubi magili chatchalubagini. Ado nang aibu waroganuko. Parise haukibu thakdokpumba kaukthose. Ado ai nangwanda kainamta haige. Kai haige haibano. Aikhoi nungsinarase. Ai nangbu thamoisena nungsiruri. Nungsithoi Parigi wafam adu tabada ikaina nontharaga leiki. Parina nungsithoi nang aina harise ongte yabiyo. Aisu nangonda khut tharabu numit adudagi nangonda soikra haigena nangbu lakpa kaithilda numit khuting ngaijagibani. Adubu nangdi suklak lakidre. Kariginu khangde. Aisu numit adudagi nangi wakhangta adum khanduna leire. Nungsithoido karisu khumda tumina dubak leirammi. Nungsithoi kaidorage tumina dum leirade nang aina habsi yaningdrabo. Ibo ai kay hayo haibano. Aina nungsinase haibase yareda khum. Ai ikaida. Ikaira na nungsithoi aina haibase yaro kaidorage. Hoi yarage. Adudi akhoi ni ngasi chengrase. Ha kaida chendoiba. Chengumsida ai uti thongba sasilakpagi pukse yam lumbe. Aduna chenba ngamoi. Pari nungsithoigi wafam aduda mabuk pairaga noklammi. Otokpana pini nangsi aidibako. Kaino nangna panokta noiduba kaidorage. Kaisum tawde. Ado ibani selase haide nang aikhoida chalase. Aikhoi magi mama oinaba. Ha akhoi mana chainida. Chairui kaisumta law aikhoida chalase. Asi haina Parina nungsithoibu puduna satkhirammi. Arapada makhoi ani bu yenglamba angangsing adu makhoi ani gi tungda tanaraktuna nungsithoibu pharammi. Khoidumna ichi thoi nang chaidu kaino akhoisu lake. Thembina akhoi pudabi sattuga tawdana akhoi pudaba yaroi. Nungsithoina kaino ai nupada selini noi lakpa yaroi. Lukhoina yani adum lake. Pari nokladuna asum hairaklammi. Noi se thoise nasidi aikhoida pururage hayengna amuk thilake se selsina noi ngamuk sauro. Ado akhoi tungdeinaraka nuko noi. Lehoro asumna Parina ngangsing adu themlaga thanammi. Asumna Parina nungsithoibu mamanab amagi mayumda thairammi. Matam kharagi tungda nungsithoi amadi Parisu luhongleduna nungai yaifana pankhirammi.